Arambai News Guwahati da Mithilon ki pau tabiriba singbu yan handu maktada chingangbam Suzitrani na kurum jare. Huzingasi ki samlapa mariba pau sing lawirase. Assam da amukasu jihadi mari phare. Jihadi singasi Tamulpur amadi Nalbari dagi mathang setna Ansarula Bangla team gi member anina Tamulpur dagi. Aduga makoy ani asi matam sangna dagi hauna area sida jihadi gi thabak thoram chathaduna laki hairi. अदुगा नलबारी दगिसु हाबेल अली अमदी अबू रेहान कौबा एक्सट्रीमिस्ट अनि पुलिसना फाब ngamखि असम पुलिस क्राइम इन्वेस्टिगेशन डिपार्टमेंट ना असम पुलिस रिक्रूटमेंट की मतमता असाबा चे चांग पिखलंबगी मरालदा कैंडिडेट चामा वहंग पहंग चथनबा कौखलखरे पनबे याई असम पुलिस की आर्म बटालियन अमदी अनआर्म बटालियन एग्जामिनेशन होकिबा फेब्रुअरी कुन अमदी अप्रैल कुनमरीदा पांगथोकिबने पुन्ना महिरोई चमरीगा तरामरीना फेक सर्टिफिकेट पिखलखि मदुगी मनुंगदगी कुनमाथोइदी सोइदनमकी फारगनी हाइरी असुमना एग्जामिनेशन पास तौदुना गुवाहाटी की उलुबारी CID ऑफिस ता हौजिक ट्रेनिंग चथदुना लेरिबा कैंडिडेट कया अमसु हिरमसिगा मरी लेनना फारबा याना लई हाइरी मसिगी मतंगदा CID ना स्टेट सिनबथुंगना रेट चथगिबगा लोइदना कैंडिडेट सिंगना डिग्री पाइदना फेक सर्टिफिकेट सबमिट तौरमखि हाइबगी रिपोर्ट फंखिबने ngasi October 13 Manipuri Sahitya Parishad Assam gi Khumpumathoi suba mapok khumon thoram Assam gi mafam kayada pangthokre Binakandi South Barak Hall da Parishad ki President Ngangom Basanta Kumar na mifam apoiduna pangthokhi President na Parishad ki phiral chingkhat ki loinana Parishad ki leikitraba ahallaman amadi Sahityakar singi mafam da leishu amadi mirak katuna ikai khumnaba utkhi Tungda President Ngangom Jay Kumarna mifam apoiduna pangthokhiba thoramasida athoiba wangangloi oina IS Thingom Sahitya Bhusanna Parishad ki haurak wari gi matangda wangangkhi athoiba mithung oina Lakhipur gi MLA Kausik Rai na Manipuri loan amadi Manipuri singi wakat kaya gi matangda angamba thakta sawotkani phongdoklamkhi Assam gi official loan oina Manipuri loan bo recognition pibagi demand sogot aduna ikui dina silcharda Assam cabinet ki mifam phamgani masida CM ga unabada mahakna su afamasi sogotkani habagi thazaba piramkhi Thoramasida akhanaba mithung oina ingudam Binod Arambam Nandababu MDC gi chairperson M Rina amadi Sahitya Academy gi member Thokchom Biswanath loinana Yumnam Nadia Chan amadi Kunjalal Yendrembam na chingbanasu wangangkhi Arambam Chandramohan amadi maki kangbuna saiho amadi sairoi isai sakhi Parishad ki secretary Kaisam Champalal na taram na okpagi warol amadi general secretary Professor Kumujam Dhirena nungyoiba warol thamki Parishad ki tha ahum gi chepong anoba ichel gi kunmanga suba chepong MLA Kausik Rai na makum hangdoklamki Thoramgi aroibada Kabi Samelan amasu Kasar College Manipuri Department ki head Professor Chandam Kamala Devi na moderator oiduna amadi Kabi Taramangana saruk yaduna pangthokhi Asida sunatana Parishad Kamrup District Committee na su President Huirem Hemango na mifam apoiduna Guwahati Manipuri Social Organization GMSO gi Community Hall da Parishad ki Foundation Day pangthokhi Thoramasida Professor Laishram Gyanendra na athoiba mithung GMSO gi President Laishram Hemanta amadi founder member Dr. Laishram Sukumar na ikai khumda mithung oina saruk yakhi Parishad ki laikhidraba singi mafam da Sradanjali katpaka loinana Parishad ki ahaloraba life member sing da ikai khumnaba utpoina sakhangche amamam ga loinana khudai amamam su khudol tamkhi International Women's Day Nimitta Prague Prerna Award Pangkibi Kuntrakpam Ongbi Radha Devi Busu Lengyan Piyama Yanduna Ikai Khumnaba Utkhi Asida Sunatana Mamangda Executive Mifam na Laukiba Warip Matungina Hauzik Parishad ki Central Committee ki member Oiriba Hanana Central Committee ki Vice President Amadi Kamrup District Committee ki President Suoiramlaba Dr. Furit Sabam Biramani Bu Central Committee ki President Mireb oina thagatpa haina Kamrup District Committee na ngasi lauthokhi tungda thoramasigi akhanaba wangangloi oikiba Dr. Furit Sabam Biramani na Manipuri Sahitya Parishad Assam gi haurakpagi wari amadi khongchat miyamda tahankhi Central Committee ki Secretary Leisungwam Rajkishore na su Parishad ki haurak wari gi matang ama kupna ninakhi
परिषद की वाइस प्रेसिडेंट ओइरमलबा डॉक्टर फ्रुट साबम बिरमनी ना मॉडरेटर ओइदुना सेरिंग सेदिनबगी थोरम अमसु पांगथोखी अमदी अरोइबदा अंगांग सिंगी ओइबा कल्चरल थोरम अमा खेत्रिमिम सिंह हजितना कंडक्ट तौदुना पांगथोखिबा प्रोग्राम अमना ngasiगी थोरम असि लोइसिनखी हाइना असिस्टेंट सेक्रेटरी जीएस थोंग्राना थादोरकपा चिरोल अमना खंगलकली पोइरई कुम्हौ खोरजई लुपकी अहुम सुबा मपोक नुमित लोइनना वाहिंगबम थोइबिना इबा लाइरिक मंगलांदा पिरमी लाइनिंगथौ सनथोंग थेल कुंबी बाजारदा फोंख्रे थरोमसिदा एसडीओ चकपी कारोंग चिरोम समरेंद्रना चीफ गेस्ट लुपकी प्रेसिडेंट वाहिंगबम याइमना प्रेसिडेंट मोइरांगथेम इनाउबी ईओ कुंबी म्युनिसिपल काउंसिल वांगखेम शोभा co-founder Extra Aids Higher Secondary School WC Bovichan Luang ex-vice chairperson KMC na chairperson oikhi thoromasida wahengbam thoibina iba lairik manglanda pirami makum hangdokhi KH Gyani Bhusan ex-vice principal Kumbi College na lairik ki masak takhi Ambedkar National Fellowship Awardee wahengbam yaima busu taramna okhi Treasurer Bhavini Aribamna Welcome Address, National Youth Awardee K.H. Lila Chandrana Keynote Address, Secretary W. Hirona Vote of Thanks PK. W. Bambam Amadi K.H. Bipina Thoram Conduct Tauki. Kabini Pumathuina Saru Gyaduna Sering Saidinaba Amasu Pangthoki. Ajit Kumar Sharma, Dr. Rajkumar Gunachandra, Rebati Sharma Amadi Sarat Salamna Chingbasu, Sigi Thoromasida Saruk Yaki. Illegal immigrants sing khandok na bagi yumthong khuding changduna Manipur lengakna survey tawragani haina Manipur gi CM N Brian haikre lana changlakpa sing changjapam pibasi state asigi oina khwaidigi achouba kiningai ni haikibaga loinana hariba miyoi sing asi masak khandok na bagi damak yumthong da changduna survey tawragani haikibani Inner line permit ki norm thugai bagi damak haukiba numit marini mangani asida punna miyoi chatruk tarahumdoi phagat ki hainasu CM na makata na phongdorakhi Ngarang nomaizing numit Imphal da pangthokiba Manipur Fashion Extravaganza Englishingani kuni thoida Miss World Englishingani taratare takhrabi Manusi Shilarna rem ta chatuna miyambu ngakhankre Manipura lakiba maki khongchirasida actor model Silarna Imphal Hotel da pangthokiba grand finale da fashion designer Robert Nauremgi mitei phazaraba fizol setuna miyamgi pukning sumhatkhi Rem ta chatkiba tai celebrity singi manungda Miss India World Englishingani kunmathoi Mansa Varanasi maming chatlabi Manipuri actress Balahizam Somalaishram amadi Biju Ningombamna chingbasu saruk yakhi Senior BJP Luchingba Subramaniam Swami na China isugi matang dalibagasi Prime Minister Narendra Modi gi mathakta waroba phongdorakre Prime Minister na isu asigi matang da achumbadu kupsinduna thammi hairaduna Englishing amaga chamapan humphuni thoida Chinese isugi matang da lotsinduna thambadagi Nehru na Congress ki moral status manghanki hainasu mahakna hairakli Ngasi India gi state khudingmakta All India Congress Committee gi President ki mikhal pangthokre Manipur gi oina apunba PCC member yankai mari ne aduga lakhiba apunba ballot paper na humpu ne Manipur gi voter yankai ma thoina vote thadana ki vote amana cancel tauki aduga nipan sijna khide hairi Mikhal asigi matang da CLP leader Okram Ibobina phongdorakhibada President Mikhal transparent oina pangthoki asigumba Mikhal hanasu tawdri atopa party nasu tawkhidri hairakhi Manipur Pradesh Congress ki President K Mega Chandrana handaki Mikhal asina party organization da achoba hongba ama purakpa ngamgani hairakhi Panbayai Mikhal asida Kerala dagi Sasi Tharoor amadi Karnataka dagi Senior Congress Luchingba Mallikarjun Kharge anina mirep oina kanalamba dongnaribani Kharge na Senior Congress Luchingba amadi Gandhi loyalist singna sogatpa mirepni aduga Sasi Tharoor na Naharul Singhi amadi ahongba pamba Gandhi family na haina humna panba pamdaba Congress Luchingba singhi mirepni hainari Assamda MP Gaurav Gogoina Mikhalgi result laukthoktrigai mamangdana Khargena mai pakani hairakre Panbayai Gaurav Gogoidi mapa haktaktagi hauna Gandhi imunga yamnamak naksinnarakpa amade Gandhi family na saugatpa Kharge gi damak phongna vote khomba luchingbane
Nakalamaromda Pradut Bordoloidi BJP ka lamba tongnanabagidamag Firebrand Congress leader amagi mathau tai maramaduna Sasi Tharurbu sogatpaga loidana Tharurna mai pakani amuk hairakli. Panbayai Assamgi Congress voter gi masing chaniga marfutara mathoini. Ngasi Guwahati ki Rajiv Bhavan da nungthil pung mari fawba vote thadanaki amadi voter chada marfutara taretna vote thadaki. Pradesh Congress President Bhupen Boradagi Horaga Devabrata Saikia Rana Goswami na chingba veteran Congress luchingba singnasu ngasigi vote thadaba sida saruk yakhi. Mikhalasi lakliba October 18 da vote masing thigani amadi result su khudakta lauthokani. Panbayai Interim President Sonia Gandhi, General Secretary Priyanka Vadra, Senior Congress luchingba Rahul Gandhi amadi P Chidambaram na chingba su vote thadaki. Karnataka gi Mandya district ki manung channa 10 Nadodi khundagi masak naraba chahi yamlaba Lomi Kame Gaura ngasi leikhidre. Prime Minister Narendra Modi na mahaki Man Ki Baat ki thauramda amada Lomi asibu water warrior haina mingthon pikhibani. Mahaki khunasigi manakta karimata leitaba chingon amada matomtana hotnaduna pat taruk semgat khiba adugidamak top top magun chenba asengba thongna phaba Lomi amani haina Modi na thagat khibani. Hyderabad na Paris pu maithiba piram laga lemzaningai oiraba World Green City Award Englishingani kunithoi laurakre. Handak Jeju South Korea da pangthokiba International Association of Horticulture Producers Englishingani kunithoi da Hyderabad na Paris ka loidana Bogota, Mexico City, Montreal amadi Fortaleza bu maithiba piram ki. Aroiba danga sigi tentakpa maroiba pau khara. Assamda electric na chingwadagi samu amasu amuk laikhidre. Thogdogasi Nagaugi Jaklavanda area gi manung channa Baneswar Forest Camp ta thokibani. Panbayai haukiba numit tarani asida Assamda punna samu tarani thoi sikhi. Pollution Control Board Assamna Diwali Festival gi matamda numidang pung tara dagina ayuki pung manga fawba makhol thokpa firecracker sing thadanaba hairakre. Wakhalon manaba apunba wama kangleipakna Assamgi Lakhipur Tolen Khunda leiba mahakini haibada kanasu leitraba ahaloirabi masagi chahi humbudra tarit surabi thokchom sama devi da chana thaknaba polam singamadi selgi mateng panglakre. Amukona Gujarat pangthokiba kuntra taruk suba National Games ta cycling masana da saruk yaru rabi amadi sanagi medal laurakhibi Bisnupur district ki Phubaladagi Khoirom Rezia Devi amadi Kakching dagi Mayanglambam Sonali Chanubu amukogi office tangasi taramna okre. Manipurda phangliba isingi matangda marik chumba amadi akupa marol mapung phana khangdoknaba tongan ba machine kya thamduna yamnamak kanna hotnari haina Water Resource Minister Awangbo Numai ngasi pamisingda phongdorakhi. Manipur ki Chief Minister N Biren ga lebak tarukka Indian High Commissioner oina leriba singa babu parada leiba CM Secretariat ta unakhibada Sekmai U gi Special Economic Zone semgatnaba High Commissioner singna wafam thangalakre. Shillongi Negrims Indoor Basketball Court tas pangthokiba Humbudrani thoi suba National Junior Basketball Tournament North East Zone Championship ta Mizoram gi junior team na champion oikre. Sikkim da kumasigi ahanba snowfall mafam kayada taba ngasi uwa fangki. Mikhal pangthokadoriba Tripura gi damak BJP na Mahendra Singh bu election in charge oina hapkre. Kolkata Police na Silas Pandey kauba chartered accountant amagi mayumdagi lupa crore 9 lakh kunmanga phagat pangamkre. Bank fraud amadi achoba online transaction sing sanarambagi maralda thihumba chathabada senfamasi leiramba thingnarakibani. Asida sunatana lupa crore kun maki account ta yaurumbasu thingnakhi. Ministry of Home Affairs na flood relief ki damak Nagaland da lupa crore 13.2 sino kaitharakre. India da Omicron subvariant BF.7 gi ahanba case phangkre. Ministry of Home Affairs na senior IS officer Jitendra Narayan bu khudakta thabaktagi suspend tawkre. President Draupadi Murmu na Supreme Court ki Judge D.Y. Chandrachud bu mathangi Chief Justice oina
चीफ जस्टिस ऑफ इंडिया ओइना हापख्रे लाग्लिबा नवंबर 8 जस्टिस चंद्रचूड़ना चार्ज लौरगनी जर्मन इलेक्ट्रिक कार अमना सेकेंड 1.3 की मनुंगदा किलोमीटर सिनोदगिना चामा किलोमीटर पर आवर यांगना थौब ngambagi वर्ल्ड रिकॉर्ड थमख्रे अमदी रशिया अमदी यूक्रेन लान मनुंगसिदा यूक्रेन की कोनुंग शहर कीवता नौना बॉम्ब थादरकपगी पाउ लाखले चलिबा चयोल असिगी मनुंगदा अनिरक सुबोइना रशियाना यूक्रेनदा बॉम्ब थादखि कामिकाजे ड्रोनना अनिरक सुबोइना सेंट्रल कीवता लंदारखिबनी ngasi gi Arambai News Guwahati da maitilon gi paw sandok chaba matang solution jaba ga loinana tabiriba singbo amka suhanna khurumjari